ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕꯗ ꯄꯂꯦꯝ ꯃꯃꯥ ꯑꯄꯣꯛꯄꯤꯅ ꯃꯆꯥꯅ ꯋꯥꯈꯜ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯄꯨꯔꯣꯏꯕ ꯌꯦꯡꯅ ꯀꯔꯤ ꯃꯇꯧꯅꯣ ꯏꯁꯥꯕꯤ ꯅꯃꯣꯝꯁꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯍꯨꯟ ꯏꯟꯕꯨ ꯋꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯔꯒ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯦ ꯏꯁꯥꯕꯤ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯅꯃꯣꯝ ꯀꯌꯥ ꯁꯨꯕꯒꯦ ꯐꯅ ꯄꯤꯅꯤꯡꯗ꯭ꯔꯕꯁꯨ ꯅꯣꯡꯃꯇꯪ ꯋꯥꯏꯕꯅꯤ ꯈꯟꯗꯣꯛꯂꯒ ꯄꯤꯕ ꯌꯥꯕꯗꯨꯕꯨ ꯂꯥꯏꯔꯧꯔꯦꯝꯕꯤ ꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯕꯨ ꯌꯦꯡꯅ ꯑꯣꯊꯣꯛꯏꯗꯀꯣ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯅ ꯄꯤꯗꯕ ꯑꯣꯏꯅ ꯊꯣꯛꯂꯕꯣꯏꯔꯦ ꯏꯟ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯤ ꯁꯨꯕ ꯏꯟ ꯅꯠꯇꯦ ꯑꯗꯨꯒ ꯏꯃꯣꯝ ꯅꯪꯅ ꯐꯥꯔꯨꯒꯗꯕ ꯂꯦꯝꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯛ ꯈꯪꯗꯨꯅ ꯇꯧꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯟ ꯑꯁꯤ ꯂꯩꯍꯧꯔꯔꯣꯏ ꯈꯟꯕꯗꯒꯤ ꯂꯩꯍꯧꯅꯕ ꯍꯥꯏꯗꯨꯅ ꯄꯤꯗꯕꯅꯤ ꯃꯁꯥꯕꯤ ꯌꯋꯥ ꯇꯥꯕꯗ ꯂꯥꯏꯔꯧꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯈꯟꯖꯥꯅꯩ ꯃꯆꯥꯅ ꯐꯥꯒꯦ ꯈꯜꯂꯤꯕ ꯂꯦꯝꯂꯩ ꯉꯥꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯦꯝꯂꯩ ꯉꯥꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯜꯂꯨꯕꯗ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯔꯤ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯕ ꯇꯨꯡꯗ ꯑꯔꯣꯏꯕꯗ ꯏꯟ ꯑꯗꯨ ꯄꯤꯕꯗ ꯌꯥꯔꯦ ꯈꯔꯥꯏ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ ꯃꯃꯣꯝ ꯂꯥꯏꯔꯧꯔꯦꯝꯕꯤꯕꯨ ꯀꯧꯔꯨꯏ ꯃꯆꯥꯅ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯃꯟꯊꯧ ꯃꯄꯥꯅ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯁꯥꯎꯅꯤꯡꯂꯕ꯭ꯔꯥ ꯅꯤꯡꯉꯣꯜ ꯅꯪꯒꯤ ꯅꯄꯣꯠꯅꯤ ꯏꯄꯥꯅ ꯑꯗꯨ ꯊꯝꯕꯤꯕꯇꯅꯤ ꯅꯄꯣꯠ ꯅꯔꯟ ꯀꯥꯎꯔꯕ꯭ꯔꯥ ꯀꯥꯎꯗ꯭ꯔꯤꯕ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯑꯗꯨ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯛꯅꯕꯅꯤ ꯅꯄꯣꯠ ꯅꯔꯟ ꯂꯧꯈ꯭ꯔꯣ ꯉꯁꯤꯗꯒꯤ ꯏꯄꯥꯅ ꯅꯈꯨꯠꯇ ꯁꯤꯟꯅꯔꯒꯦ ꯂꯥꯏꯔꯧꯔꯦꯝꯕꯤꯅ ꯄꯟꯊꯧꯒꯤ ꯌꯋꯥ ꯈꯣꯏꯊꯨꯝꯕ ꯇꯥꯕꯗ ꯅꯃꯣꯝ ꯑꯩꯒꯤ ꯄꯥꯏ ꯃꯈꯩꯅ ꯄꯦꯜꯂꯦ ꯄꯟꯊꯧ ꯑꯄꯣꯛꯄ ꯏꯟꯗꯣ ꯁꯤꯟꯅꯕꯤꯔꯣꯗꯣ ꯄꯟꯊꯧ ꯃꯄꯥꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯟꯁꯤꯅ ꯍꯨꯟꯈ꯭ꯔꯕꯗꯤ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯎꯞꯉꯝꯗꯅ ꯈꯛ ꯇꯣꯛꯂꯔꯣꯏ ꯅꯥꯟꯊꯣꯛꯇꯨꯅꯁꯨ ꯆꯠꯄ ꯉꯝꯂꯔꯣꯏ ꯃꯇꯤꯛ ꯃꯉꯝ ꯁꯥꯜꯂꯒꯅꯤ ꯏꯟ ꯑꯁꯤꯒꯤ ꯃꯄꯨ ꯅꯠꯇꯅꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯟꯗꯨ ꯆꯔꯩ ꯅꯝꯊꯥꯡꯅ ꯌꯣꯝꯂꯗꯨꯅ ꯃꯔꯥꯟꯌꯥꯏꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯥꯏꯔꯧꯔꯦꯟꯕꯤ ꯃꯌꯨꯝꯗ ꯏꯟꯗꯨ ꯄꯨꯔꯛꯄꯗ ꯃꯊꯪꯂꯦꯟꯗ ꯄꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯂꯩ ꯉꯥ ꯐꯥꯅꯕ 10 ꯆꯛꯉꯟ ꯇꯣꯛꯂꯒ 10 ꯆꯛ ꯌꯣꯝꯕꯤꯔꯦ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡ ꯄꯤꯕꯥꯁꯨ 10 ꯆꯌꯣꯝꯒ ꯂꯣꯏꯅꯅ ꯏꯟꯗꯨ ꯄꯨꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯂꯥꯛꯂꯦ ꯅꯨꯡꯖꯦꯡ ꯄꯥꯠꯀꯤ ꯄꯥꯆꯤꯟꯗ ꯏꯟꯒꯤ ꯏꯟꯂꯤ ꯄꯥꯏꯗꯨꯅ ꯄꯥꯠꯁꯤꯒꯤ ꯃꯌꯥ ꯃꯐꯝ ꯆꯥꯕ ꯆꯔꯣꯠ ꯍꯥꯕꯨꯡ ꯃꯔꯛ ꯑꯃꯗ ꯂꯣꯠꯂꯒ ꯐꯝꯂꯒ ꯂꯩ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯉꯥ ꯑꯆꯧꯕ ꯑꯃꯅ ꯑꯣꯟꯕꯒꯨꯝ ꯂꯥꯏꯖꯅꯨꯡ ꯑꯗꯨꯒꯤ ꯏꯄꯥꯂꯥꯡꯗ ꯆꯣꯡꯈꯠꯇꯨꯅ ꯏꯄꯣꯝ ꯍꯧꯅ ꯑꯣꯜꯂꯤ ꯂꯦꯝꯂꯩ ꯉꯥ ꯑꯁꯤꯅ ꯆꯣꯡꯗꯨꯅ ꯑꯣꯟꯈꯤꯕꯁꯤ ꯎꯕꯗ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡ ꯄꯤꯕꯥꯅ ꯀꯔꯤ ꯉꯥꯅꯣ ꯃꯆꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯍꯟꯗꯛꯃꯨꯛ ꯑꯣꯜꯂꯛꯂꯕꯗꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯟꯂꯤ ꯄꯥꯏꯗꯨꯅ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯃꯛꯇꯗ ꯉꯥ ꯑꯗꯨ ꯃꯆꯤ ꯃꯌꯥ ꯄꯥꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯏꯄꯥꯂꯥꯡ ꯐꯥꯎꯅ ꯃꯐꯝ 3 ꯊꯣꯛꯅ ꯆꯣꯡꯗꯨꯅ ꯍꯦꯛ ꯁꯥꯟꯅꯩ ꯈꯨꯗꯛ ꯑꯗꯨꯗ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡ ꯄꯤꯕꯥꯅ ꯏꯟꯂꯤ ꯄꯥꯏꯔꯒ ꯃꯄꯥ ꯂꯥꯛꯇꯨꯅ ꯏꯟ ꯑꯗꯨ ꯀꯟꯅ ꯍꯨꯟꯖꯤꯟꯈ꯭ꯔꯦ ꯁꯣꯏꯐꯗ꯭ꯔꯕ ꯏꯟ ꯑꯗꯨꯅ ꯂꯪꯕꯗ ꯏꯕꯨꯙꯧ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯉꯥ ꯁꯅꯥ ꯌꯥꯊꯣꯛꯄꯗꯨ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯀꯨꯞꯈ꯭ꯔꯦ ꯏꯟ ꯃꯅꯨꯡꯗ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯦ ꯈꯪꯕꯗ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇꯦ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡ ꯄꯤꯕꯥꯗꯤ ꯑꯗꯨꯕꯨ ꯏꯟ ꯃꯅꯨꯡꯗ ꯂꯦꯝꯂꯩ ꯉꯥꯒꯤ ꯁꯥꯌꯣꯟ ꯂꯥꯡꯑꯣꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯃꯥꯗꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯤ ꯁꯥꯎꯟ ꯁꯥꯊꯦꯛ ꯃꯉꯝ ꯆꯥꯎꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯆꯣꯡꯉꯤ ꯑꯁꯨꯝꯅ ꯆꯣꯡꯕ ꯃꯇꯝꯗ ꯀꯨꯏꯅ ꯂꯤꯗꯨꯅ ꯊꯝꯕ ꯏꯟ ꯑꯣꯏꯕꯅ ꯏꯟꯒꯤ ꯏꯟꯈꯣꯡꯗ ꯃꯔꯤ ꯇꯠꯇꯨꯅ ꯏꯟꯂꯤ ꯉꯥꯛꯇ ꯆꯤꯡꯈꯠꯂꯛꯂꯦ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡ ꯄꯤꯕꯥꯅ ꯀꯔꯤꯅꯣ ꯏꯟ ꯇꯠꯂꯕꯣꯏꯔꯦ ꯏꯟꯂꯤ ꯂꯩꯍꯧꯔꯦꯗꯅ ꯑꯗꯨꯕꯨ ꯏꯟ ꯑꯁꯤ ꯑꯍꯨꯟ ꯏꯟ ꯌꯥꯏꯑꯣꯏꯕꯅꯤ ꯉꯥꯁꯤ ꯎꯞꯄꯗꯤ ꯎꯞꯂꯝꯕ ꯇꯥꯏ ꯃꯥꯅ ꯃꯥꯡꯕ ꯌꯥꯗꯕ ꯌꯥꯏꯑꯣꯏꯕꯅꯤꯅ ꯁꯣꯏꯗꯅ ꯇꯥꯎꯈꯠꯂꯛꯀꯅꯤ ꯃꯁꯤꯗ ꯇꯥꯎꯈꯠꯂꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯀꯨꯝꯗꯨꯅ ꯌꯦꯡꯂꯨꯕ ꯇꯥꯏ ꯃꯥꯅ ꯃꯥꯡꯕ ꯌꯥꯗꯕ ꯌꯥꯏꯑꯣꯏꯕꯅꯤꯅ ꯃꯗꯨꯕꯨ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯦ ꯑꯗꯨ ꯑꯃꯨꯛꯁꯨ ꯌꯥꯏꯑꯣꯏꯕ ꯏꯟꯅꯤꯅ ꯂꯦꯝꯂꯩ ꯉꯥꯗꯨ ꯁꯣꯏꯗꯅ ꯇꯥꯎꯈꯠꯂꯛꯀꯅꯤ
कानदे कुमलरोगेदा पटपालसिदा फमलगा लेमलै ngaसी तौखलकपा ngairage asi khantana patwanduda famduna ngaduna taukalakpa ngaiduna lei somdana kamdori ibudau tu vilairen pakhangbu madi yayoiwa insina kuptuna masa pumba punsin khrawaduda karisu tawbu ngamdraduna leikharon maron taret fawwa putharaktuna mafam maram khangdana sanagi tangwon thak aduda ayona heduna leirakle tu vilairen ibudau pakhangbu madi masadu wawna felawi yayoiwa induna masadu thengvada laitung chama nipan pakle ibudau mana hedona he chanvada khoyum lai makhaina changlaktuna nariwa lalongdu yenglammi laisingna hainai kari langun matawne gi side singtha mi hun yaudena masida anawa hangluravasu layamna changduna tubi lairen ibudau pakhangba madi hoini maini karisu haingamde lai mayamduna changduna kari lalongno munne yinglakpa matamda sanadagi hena langkrava sana hakchang mathakta ingi poram phairoi karan thana kuptuna metuna leiva adu khoyum lai pumbana akiba fawi lai amatana indu uruvadagi tubi lairen pakhangwa ibudau magi manakta kanasu sangsinwa ngamdare leikharonda leiva chingu layam pumbana ikoi koisin leiraga irang langnavadu uvada nongpok ningthau kouwa laina changlaklaga karino khoyum laina khoina tawrituna asi hairaga changlakpa mamin ure tubi lairen pakhangwa ibudau mana ayo chaina khangduna leiva chingu laigi marakta khoyum laida amaibu oiwa hairagadi lainingthau nongpok ningthau madi layambusu layengbu ngamba mani adunabu nongpok leihau amaiwa leihau nonghau langmaiwa hairibani lainingthau nongpokna amuk makha tarai khoyumsa handak tubi lairen pakhangba mahakna nariva sidi khoyum aikhoina nongdam kiwa laithunggi marakta yawbu natte do aina di layengba ngamlaroi masidi namu taibang mi gi mityengni namu taibang mi nattanadi nang aina kokhanba ngamlaroi nakhoi kana kana taibang mi lauruba ngamgadage lainingthong nongpokki yawa tavda mahi mahai layam singdu tumin maru luktharaga lei adubu layam singdugi marakta khoyum wangu tangjengwa waithau khumbuwa ningthau khomba lai makhoi ahumna layai renda chattuna tubi lairen pakhangba mabu layengnawa namu taibang lauruge haiduna lainingthau nongpok ningthauda hangatchei chingu lai magi ayawa phanglavada khoyum ahumna tanaraduna laikut ahum thokna malemda faurakle khoyum wangu tangjengwana taibang themduktuna puraknava thorai haiduna haurakpa mafam adubu wangu tangjengpat haina khangnai waithau khambuwana ya thorakpa mafam adubuna waithau khamputpat haina khangnai khoyum ningthau khombana thorakpa mafam dubuna ningthau khong kawi mafam asida thorakpadadi taibang mi amatadi thiba phangdare matung aduda lai makhoi ahum tanaduna khwainungjeng patagi oina phaugalai somdana ngasaidagi magi lemlai nga soidana tawkhalakani haiduna ngaiduna leiringai chingulai ahumna patki ising manungdagi phaugalakpa uvada khwainungjeng piwana aigi inna upkhiwa lemlai nga adura lai ahumdugi manungdagi amana paukhumlai aikhoidi nga natte laini khwainungjeng piwana laina khoina taibang miram lenda laklibana kari baramge lai amana nabudo tubi lai sidawa tubi lairen pakhangba madi taurang thakto on hedo na he chanduna lehore laitung chama nipan paktuna madubu layeng nawa namu taibang mi thiba lakpani adu taibang yet ki lamdang oiwa nahak pukanano khwainungjeng piwana aibudi namu taibang ponsenwa khwainungjeng piwa haibuduni adu khoyum lai narga namu taibangna anan lai kanaraga phagani haibra laina oidawa wa haiba hunade haiganu lai amana lai aikhoidi oidawa haiba hite awoi wa atowada haibani nangdi mafam sida kana ngairamliwa khwainungjeng piwana aina in hunduna nga achobama phage tobada ingi khurji tatuna nga achobaduga induga loinana ne isingda tasinkhre
ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯟꯅ ꯎꯞꯈ꯭ꯔꯕꯅꯤꯅ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯥꯏ ꯑꯃꯅ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯌꯥꯕꯤꯌꯨꯗꯣ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯒꯦ, ꯑꯗꯨꯒ ꯅꯪꯅ ꯅꯤꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯄꯤꯍꯟꯒꯦ꯫ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥꯅ ꯀꯔꯤ ꯋꯥꯅꯣ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯔꯣ, ꯑꯗꯨꯛ ꯇꯥꯒꯦ ꯑꯩꯁꯨ꯫ ꯂꯥꯏ ꯑꯃꯅ ꯃꯔꯝ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯌꯨ꯫ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥꯅ ꯍꯣꯏ ꯐꯔꯦ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯌꯥꯋꯥꯗꯨ ꯑꯩ ꯌꯥꯔꯒꯦ꯫ ꯆꯠꯄꯗꯨꯗꯤ ꯆꯠꯄꯤꯒꯦ ꯍꯥꯏꯕꯕꯨ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯑꯩꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ? ꯂꯥꯏ ꯑꯃꯅ ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯒꯅꯨ, ꯑꯩꯈꯣꯏꯒꯤ ꯏꯌꯥ ꯃꯅꯨꯡꯗ ꯎꯝꯗꯨꯅ ꯂꯩꯈꯥꯔꯣꯜ 8 ꯌꯧꯅꯕ ꯅꯪꯕꯨ ꯄꯨꯒꯅꯤ꯫ ꯂꯥꯏ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯌꯥꯋꯥꯗꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯌꯥꯒꯅꯤ? ꯑꯩꯕꯨ ꯅꯈꯣꯏꯅ ꯅꯌꯥ ꯃꯅꯨꯡꯗ ꯎꯝꯂꯒ ꯄꯨꯔꯒ ꯑꯩꯅ ꯀꯝꯗꯧꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯄꯥꯈꯠꯀꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯪꯒꯤ ꯃꯥꯡꯅꯕ ꯇꯧꯔꯣꯏ꯫ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯕ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥ ꯑꯃꯗꯤ ꯂꯥꯏ ꯑꯍꯨꯝꯗꯨꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯈꯣꯌꯨꯝ ꯅꯤꯡꯊꯧ ꯈꯣꯝꯕꯅ ꯌꯥꯅꯨꯡꯗ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥꯕꯨ ꯎꯝꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯈꯣꯌꯨꯝ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯂꯝꯍꯥꯏꯗꯨꯅ ꯂꯩꯈꯥꯔꯣꯜ 8 ꯐꯥꯎꯕ ꯄꯨꯔꯛꯑꯦ, ꯑꯗꯨꯒ ꯂꯩꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥꯕꯨ ꯌꯦꯡꯅ ꯍꯦ ꯅꯃꯨ ꯇꯥꯏꯕꯪ, ꯅꯕꯨꯗꯧꯅ ꯅꯥꯔꯤꯕ ꯑꯅꯥ ꯂꯥꯏꯑꯣꯡ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯗꯣ꯫ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥꯅ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯏꯟꯗꯨ ꯃꯥꯒꯤ ꯏꯟꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯏꯟꯅ ꯌꯣꯝꯁꯤꯟꯗꯨꯅ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯃꯥꯕꯨ ꯌꯦꯡꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯉꯥꯜ ꯅꯥꯏꯔꯕ ꯃꯌꯥꯏ ꯂꯩꯔꯕ ꯆꯤꯡꯎ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯂꯥꯌꯦꯡꯕ ꯉꯝꯗꯕꯁꯤꯗ ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥꯅ ꯄꯥꯈꯪꯕ ꯃꯥꯒꯤ ꯃꯁꯥꯗ ꯀꯨꯞꯂꯤꯕ ꯏꯟꯗꯨ ꯆꯞꯊꯠꯅꯕ ꯂꯩꯌꯥꯝ ꯃꯔꯛꯇꯒꯤ ꯈꯨꯠ ꯁꯥ ꯍꯩꯕ, ꯁꯦꯝꯕ ꯁꯥꯕ ꯍꯩꯕ ꯂꯥꯏꯅꯤꯡꯊꯧ ꯄꯤꯁꯥꯇꯥꯎ ꯃꯉꯣꯟꯗ ꯋꯥꯌꯦꯜ ꯂꯥꯡꯆꯞ ꯀꯥꯇꯤ ꯑꯃ ꯁꯥꯍꯜꯂꯒ ꯃꯗꯨꯕꯨ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥꯅ ꯄꯥꯏꯔꯒ ꯆꯞꯊꯠꯂꯤ꯫ ꯄꯥꯈꯪꯕ ꯃꯥꯒꯤ ꯃꯁꯥꯗ ꯌꯦꯠꯁꯤꯜꯂꯤꯕ ꯏꯟ ꯑꯗꯨ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯂꯦꯛꯊꯔꯗꯨꯅ ꯂꯩꯔꯝꯕ ꯄꯥꯈꯪꯕ ꯃꯁꯥ ꯀꯟꯈꯠꯂꯛꯂꯦ꯫ ꯑꯅꯥꯕ ꯐꯔꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯂꯕ ꯂꯩꯌꯥꯝꯁꯤꯡ ꯄꯨꯝꯕ ꯍꯔꯥꯎꯅꯔꯦ꯫ ꯏꯕꯨꯙꯧ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯄꯦꯜꯂꯗꯨꯅ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥꯕꯨ ꯌꯦꯡꯅ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥ, ꯉꯁꯤꯗꯒꯤ ꯍꯧꯔꯗꯨꯅ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯉꯝꯖꯔꯣ꯫ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥꯅ ꯏꯕꯨꯙꯧ, ꯅꯅꯥꯏ ꯅꯨꯡꯖꯦꯡꯕꯗꯤ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯕꯗꯤ ꯄꯥꯝꯖꯗꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯨ ꯄꯥꯝꯃꯤꯗꯣ꯫ ꯏꯕꯨꯙꯧ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯄꯪꯕ ꯋꯥꯍꯩꯅꯤ, ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ꯫ ꯅꯍꯥꯛ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕ꯭ꯔꯥ? ꯅꯔꯟ ꯅꯊꯨꯝ ꯄꯥꯝꯗꯕ꯭ꯔꯥ? ꯅꯁꯥꯒꯤꯗꯃꯛ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯑꯗꯨꯛ ꯍꯥꯏꯌꯨ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯗꯤ ꯃꯥꯅ ꯃꯥꯅ ꯇꯧꯖꯕ ꯊꯕꯛꯀꯤ ꯃꯍꯩ ꯃꯥꯅ ꯃꯥꯅ ꯑꯗꯨꯝ ꯐꯪꯖꯒꯗꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯗꯤ ꯃꯁꯦꯛ ꯃꯉꯥꯜ ꯀꯌꯥ ꯏꯕꯨꯙꯧ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯈ꯭ꯋꯥꯏꯅꯨꯡꯖꯤꯡ ꯄꯤꯕꯥꯗ ꯄꯤꯕꯤꯔꯒ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯝꯕꯥꯜꯒꯤ ꯃꯃꯤꯠꯇ ꯎꯍꯜꯂꯝꯂꯒ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯥꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯁꯪꯂꯦꯟꯒꯤ ꯀꯥꯗ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯎꯔꯝꯕ ꯇꯞꯅ ꯇꯞꯅ ꯂꯩꯕꯥꯛꯇ ꯆꯨꯞꯁꯤꯟꯕ ꯎꯔꯛꯏ꯫ ꯊꯝꯕꯥꯜ ꯃꯁꯥꯗꯨ ꯅꯦꯍꯦꯛ ꯇꯥꯏ, ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯄꯨꯕ ꯌꯥꯗ꯭ꯔꯤ꯫ ꯀꯣꯛꯇꯨ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯤ꯫ ꯈꯣꯏꯗꯧꯗ ꯆꯣꯡꯂꯝꯕ ꯃꯤꯍꯨꯜꯗꯨ ꯃꯐꯝꯕꯨꯗꯤ ꯇꯥꯈ꯭ꯔꯦ꯫ ꯎꯃꯪ ꯂꯥꯏꯕꯨꯡꯗꯒꯤ ꯍꯔꯥꯎꯕꯒꯤ ꯃꯈꯣꯜꯗꯨꯗꯤ ꯇꯥꯏ ꯍꯥꯏꯕꯕꯨ ꯊꯝꯕꯥꯜꯅ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ, ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯥꯊꯩꯗꯨꯅ ꯆꯦꯜꯂꯨꯅꯤ? ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯀꯥꯡꯕ ꯃꯇꯝꯅꯤ, ꯏꯁꯥꯅ ꯏꯁꯥꯕꯨ ꯐꯥꯊꯕ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯏꯃꯥꯒꯤ ꯊꯧꯒꯜꯁꯤ ꯑꯩꯁꯨ ꯌꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯛꯁꯦ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯤ꯫ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯌꯥꯎꯕ ꯉꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦ꯫ ꯂꯥꯏꯕꯨꯡꯗꯗꯤ ꯊꯣꯛꯂꯔꯣꯏꯒꯦ꯫ ꯃꯌꯥꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯛꯄꯗ ꯇꯔꯥ ꯆꯥꯛ ꯆꯤꯟꯗꯝꯕ ꯌꯥꯅꯕ ꯑꯩ 10 ꯐꯨ ꯍꯧꯔꯒꯦ꯫ ꯊꯝꯕꯥꯜ ꯃꯥꯒꯤ ꯁꯦꯠꯂꯤꯕ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯆꯔꯩ ꯐꯤꯖꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯒ ꯏꯆꯝ ꯆꯝꯕ ꯆꯔꯩ ꯐꯤ ꯁꯦꯠꯂꯒ ꯂꯩꯔꯥꯡꯃꯩ ꯍꯧꯒꯠꯂꯒ 10 ꯆꯥꯛꯄꯨ ꯊꯣꯡꯕ ꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯎꯃꯪ ꯂꯥꯏꯕꯨꯡꯗꯅ
ꯂꯥꯏꯕꯧꯒꯤ ꯊꯧꯔꯝ ꯇꯧꯔꯤ ꯃꯥꯂꯪꯕꯁꯨ ꯃꯥꯒꯤ ꯄꯨꯡꯕꯥ ꯀꯥꯏꯗꯅ ꯀꯥꯎꯔꯦꯜ ꯁꯂꯨꯞꯀꯨꯝ ꯆꯥꯛꯇꯥꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯂꯥꯏꯕꯨꯡꯗ ꯂꯥꯏꯕꯧ ꯌꯦꯡꯉꯤ ꯉꯁꯤꯗꯤ ꯂꯥꯏ ꯄꯨꯕ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯂꯥꯏꯕꯧꯒꯤ ꯊꯧꯔꯝꯗ ꯂꯩꯅꯝꯕꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯁꯨ ꯌꯥꯎꯏ ꯉꯁꯤꯗꯤ ꯃꯥꯂꯪꯕꯒꯤ ꯃꯤꯠꯅ ꯂꯥꯏꯕꯨꯡꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯂꯥꯏꯕꯨꯡꯁꯤꯗ ꯊꯝꯕꯥꯜ ꯎꯗꯕꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯊꯪ ꯃꯊꯪ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯊꯝꯕꯥꯜꯗ ꯃꯉꯥꯏꯔꯦ ꯋꯥꯠꯂꯤꯕ ꯑꯃꯔꯣꯝꯗꯅ ꯃꯥꯂꯪꯕꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯐꯛ ꯄꯔꯦꯡ ꯊꯥꯕ ꯅꯨꯄꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯐꯝꯕꯗꯨ ꯎꯔꯨꯏ ꯂꯩꯅꯝꯕꯤꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯤꯠꯃꯥꯡꯗ ꯂꯣꯏꯕꯤ ꯆꯤꯡꯒꯨꯝ ꯂꯦꯡꯗꯅ ꯂꯩꯕ ꯎꯔꯒ ꯀꯌꯥꯗ ꯃꯥꯅ ꯄꯦꯟꯖꯩ ꯑꯃꯨꯛꯁꯨ ꯉꯁꯤ ꯂꯥꯏꯕꯨꯡꯁꯤꯗ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯎꯗꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯐꯥꯎꯏ ꯂꯩꯅꯝꯕꯤꯒꯤ ꯃꯐꯝꯗꯗꯤ ꯃꯥꯂꯪꯕꯒꯤꯗꯅ ꯈꯣꯏꯔꯥꯡꯕ ꯑꯅꯤꯁꯤ ꯈꯦꯠꯅꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯕꯨꯡꯗꯨꯗ ꯂꯩꯅꯝꯕꯤ ꯖꯒꯣꯏ ꯈꯨꯊꯦꯛꯇꯨ ꯊꯦꯛꯅ ꯊꯦꯛꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯉꯔꯥꯡꯗꯤ ꯃꯥꯏꯊꯣꯡꯗꯨ ꯂꯪꯁꯤꯟꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯅ ꯖꯒꯣꯏ ꯁꯥꯅ ꯁꯥꯅ ꯂꯛꯅꯔꯛꯏ ꯈꯣꯏꯅꯧ ꯏꯇꯥ ꯂꯩꯅꯝꯕꯤ ꯐꯤꯁꯨꯝ ꯑꯅꯤꯅ ꯁꯨꯛꯄꯗꯨ ꯁꯨꯛꯇ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯏꯇꯥ ꯊꯣꯏ ꯑꯩꯅ ꯉꯁꯥꯏ ꯂꯤꯕꯗꯨꯒꯤꯔ ꯐꯤꯁꯨꯝ ꯄꯜꯂꯛꯏꯁꯤꯅ ꯍꯣꯏ ꯏꯇꯥ ꯇꯣꯝꯕꯤ ꯉꯔꯥꯡꯗꯤ ꯅꯨꯡꯁꯤ ꯂꯥꯡꯃꯩꯅ ꯋꯥꯏ ꯋꯥꯏ ꯆꯥꯈꯤ ꯍꯥꯏꯕꯗꯥꯏ ꯄꯥꯈꯠ ꯆꯥꯎꯕꯤ ꯌꯥꯔꯧ ꯁꯖꯤ ꯑꯃꯣꯝꯒꯨꯝ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈꯤ ꯍꯥꯏꯕꯗꯥꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯣꯏꯅꯧ ꯏꯇꯥꯒꯤ ꯃꯥꯏꯊꯣꯡ ꯐꯥꯏꯔꯦꯜ ꯊꯥꯒꯤ ꯊꯥꯅꯤꯜꯒ ꯄꯥꯡꯀꯛ ꯑꯣꯏꯔꯦ ꯈꯣꯏꯅꯧ ꯏꯇꯥꯅꯦ ꯀꯔꯤꯅꯦꯒꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜꯗꯨꯕꯨ ꯑꯩꯉꯣꯟꯗ ꯇꯥꯅ ꯇꯥꯅ ꯆꯥꯔꯤꯗꯨꯕꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯐꯣꯡꯃꯜꯂꯦ ꯖꯒꯣꯏ ꯈꯨꯊꯦꯛ ꯍꯦꯟꯃꯜꯂꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯥꯏꯗꯅꯣꯃ ꯏꯀꯣꯏ ꯀꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯥꯕ ꯈꯨꯊꯦꯛ ꯑꯃꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯗꯧꯅ ꯇꯧꯕ ꯏꯇꯥ ꯊꯣꯏ ꯑꯩꯒꯤ ꯈꯨꯊꯦꯛ ꯁꯥꯊꯦꯛ ꯈꯣꯡꯊꯥꯡ ꯄꯨꯝꯕ ꯃꯥꯒꯤꯅꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯅꯕ ꯁꯥꯕꯅꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯃꯥꯂꯪꯕꯗ ꯌꯦꯡ ꯂꯥꯏꯕꯨꯒꯤ ꯖꯒꯣꯏ ꯁꯥꯔꯤ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯅ ꯂꯛꯅꯗꯨꯅ ꯀꯥꯏꯍꯧꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯃꯥꯂꯪꯕꯒꯤ ꯆꯥꯅꯔꯕ ꯃꯔꯨꯞ ꯆꯤꯡꯂꯦꯝꯕꯅ ꯎꯔꯨꯔꯦ ꯆꯤꯡꯂꯦꯝꯕꯅ ꯃꯥꯂꯪꯕꯗ ꯏꯪꯒꯤꯠ ꯇꯧꯏ ꯃꯈꯣꯏꯒꯤ ꯃꯄꯥ ꯂꯥꯅ ꯏꯀꯣꯏ ꯀꯣꯏꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯆꯠꯄ ꯂꯩꯅꯝꯕꯤꯅ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯃꯤꯠꯅ ꯆꯥꯗꯣꯏꯈꯩ ꯌꯦꯡꯕꯗꯨ ꯑꯗꯨꯕꯨ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕꯒꯤꯔ ꯊꯣꯏꯅ ꯌꯦꯡꯅꯤꯡꯂꯨꯗꯦ ꯃꯥꯂꯪꯕ ꯈꯪꯁꯤꯟꯅꯗꯕ ꯁꯥꯅ ꯂꯩ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯃꯄꯥꯗꯨ ꯍꯦꯛ ꯍꯦꯟꯗꯣꯛꯈꯤꯕꯒ ꯏꯇꯥꯎ ꯃꯥꯂꯪꯕ ꯎꯍꯧꯔꯦꯗꯅ ꯂꯩꯅꯝꯕꯤꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩꯉꯣꯟꯗ ꯆꯪꯗꯦ ꯁꯤꯡꯖꯪ ꯊꯥꯕꯗ ꯆꯪꯂꯣꯏꯗꯕ ꯎꯗ ꯎꯔꯥꯏ ꯍꯛꯀꯦ ꯍꯣꯠꯅꯕꯗꯤ ꯐꯨꯗꯤꯠꯇ ꯃꯥꯡꯖꯣꯡ ꯆꯣꯡꯕꯅꯦ ꯄꯥꯊꯧ ꯑꯩꯅ ꯇꯥꯕꯗꯗꯤ ꯏꯇꯥꯎ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥ ꯂꯩꯍꯥꯎꯅꯁꯨ ꯌꯥꯔꯝꯃꯤ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯌꯥꯏꯃꯅꯁꯨ ꯑꯃꯔꯣꯝꯗ ꯅꯣꯏ ꯄꯥꯕ ꯄꯨꯔꯦꯟꯁꯨ ꯃꯃꯤꯡꯗꯤ ꯍꯥꯏꯐꯦꯠꯇꯤ ꯆꯠꯄ ꯃꯤꯅꯤ ꯃꯁꯤꯗ ꯏꯇꯥꯎꯅ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯩꯅꯝꯕꯤꯕꯨ ꯃꯤꯔꯥꯏꯕꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯏꯇꯥꯎ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯂꯥꯏꯙꯤꯕꯤ ꯁꯥꯟꯅꯕ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯕꯗꯣ ꯅꯠꯇꯦ ꯑꯍꯟ ꯃꯁꯦꯟ ꯍꯥꯏꯅꯕꯅ ꯆꯠꯅꯕ ꯌꯥꯔꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯩꯒꯤꯁꯨ ꯐꯤꯔꯦꯞ ꯍꯥꯏꯕ ꯑꯃ ꯂꯩ ꯏꯇꯥꯎ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯂꯩꯅꯝꯕꯤꯒꯤ ꯑꯅꯝ ꯈꯨꯀꯟꯁꯤꯗ ꯏꯇꯥꯎꯕꯨ ꯃꯥꯒꯤ ꯂꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯣ ꯑꯅꯝ ꯀꯟꯕ ꯃꯥꯗ ꯅꯠꯇꯦ ꯑꯩꯁꯨ ꯑꯅꯝ ꯀꯟꯕ ꯍꯩ ꯏꯇꯥꯎ ꯑꯩꯕꯨ ꯍꯩꯖꯧ ꯍꯥꯏꯔꯒꯗꯤ ꯇꯨꯡꯒꯤ ꯃꯥꯡꯒꯤ ꯌꯦꯡꯗꯅ ꯑꯍꯜ ꯃꯁꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯏꯟꯕꯅꯗꯤ ꯐꯠꯇ꯭ꯔꯥ ꯏꯇꯥꯎ ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯇꯥꯕ ꯌꯥꯝ ꯋꯥꯔꯦ ꯃꯇꯥꯎ ꯃꯥꯂꯪꯕꯒꯤ ꯋꯥꯗꯨꯗ ꯄꯤꯡ ꯂꯥꯎꯏ ꯆꯤꯡꯂꯦꯝꯕ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯑꯐ ꯐꯠꯇ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯕ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯅ ꯆꯤꯡꯂꯦꯝꯕꯁꯨ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯥꯂꯪꯕꯁꯨ ꯆꯤꯡꯂꯦꯝꯕꯅ ꯆꯠꯈꯤꯕꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯁꯨ ꯈꯝꯖꯤꯟꯗꯦ ꯃꯥꯅ ꯑꯁꯨꯛ ꯃꯥꯒꯤ ꯇꯤꯡ ꯁꯣꯛꯄ ꯋꯥꯍꯩ ꯉꯥꯛꯇ ꯉꯥꯡꯂꯝꯂꯒ ꯀꯔꯤꯒꯤ ꯊꯦꯝꯂꯨꯅꯤ ꯈꯥꯝꯂꯨꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯃꯁꯥꯗ ꯏꯔꯣꯏꯅꯩ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯃꯥꯟꯅꯗꯕꯒꯤ ꯃꯔꯨ ꯍꯨꯟꯕ ꯍꯧꯔꯦ ꯇꯟꯖꯥꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯥꯏꯕꯨꯡꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕꯗ ꯋꯥꯔꯤ ꯇꯧꯈꯩ ꯇꯧꯔꯨꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯁꯩ ꯉꯪꯂꯗꯨꯅ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯥꯎꯅ ꯁꯛꯐꯝ ꯀꯥꯏꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ